Diabetes naraba miyoisingna tumba mapung fadrabade ka hena soksilakpa yabagi oithokpa lei article ase huyelan pau pau sege loksing pukai gi kalamdagi lokhatchabane diabetes haidi ba laina makhal ase malem gi miyoi ayambada yamna kaman oina naganba amade miyoi bagi punsibu yamna toina temsingnari ba laina makhal amane laina makhal asina malem da miyoi kaya gi punsi arembada manghankhre laina makhal asina kuina naraklabade layeng bangamdabagi phibam amada lakpasu yai amadi layeng na bahonabada matam kuina change diabetes naraba miyoisingna tumbada khudong chadaba kaya mayok na bahaibade mapung phana tumba ngamdabagi khudong chadaba sing soidana mayok naramgane adubu yariba makhai aikhoina mapung phana tumna bahonagadawane tumbada sang nairaktrabade diabetes ki symptom da khudong chadaba sing lakpa thengnagane aikhoi miyoibana tumba haibase yamna maruoiba amane tumba matamda aikhoi gi haksang kayat singna maruoiba mathau kaya pangthokle aikhoi na tumlingai matamda glucose metabolism maintain tauba amasung insulin sensitivity hantahanbagi thabak chathai diabetes naraba miyoi amana mapan ka hena thokpana maram oiraga ising khawrang hanbagi changsu wange masina maram oiraga tumbada chawna akaiba pe tumba yaraktaba matamda aikhoi na taraina lauroidabane mapung phana tumba yadrabade haksangi arumba hengalakane tumba watpana maram oiraga hormone leptin hantahanba Ghrelin hengaranba amade maram chadana chaklamba phawale afaba machi oiba chinjak charabadi changnaina mapung phana tumhanbada soidana mateng oigane tumba yaraktaba matamda matau karamna ikoina tumna bohonagani haibase manage tawna bohonagadabane amarom da tumbagi chang watlabade stress hormone cortisol gi chang hengadale masina maram oiraga glucose metabolism da akaiba thogale maram aduna diabetes naraba miyoi amana yariba makhai mapung phana tumna bohonagadabane diabetes naraba miyoi amana yamdrabada nongmada pung 7-9 tumna bohonagadabane masina ida yauba sugar level control tawduna thambada chawna mateng pangba ngammi haire nakala maromda diabetes naraba miyoi amana haksangi phibam sectiondrabade stroke ta holangnaba achauba maram ama oi haibase aikhoina kaidawnungda kawroidabane diabetes haidi ba laina makhalase pancreas na insulin matik chana puthokpa ngalmaktraba natraga puthokliba insulin sing aduda haksang da yauriba cell sing na paukhum sang naina piraktraba matamda ohelakpa laina makhal amane hairiba matam asida aikoi gi ida yauriba sugar gi level ase wangkhalakane ida yauba sugar gi level wangkhalakpa matamda singli nauri singda i mapung phana senba ngamlaktabagi thokdok sing thora e matam aduda i mathau taba haksang gi maruoiba kayat singda i yauba ngamlakte aikoi gi haksang gi maruoiba saruk ama oiriba brain da i yauba ngamlaktaba matamda stroke tawrakane masidagi aikhoina yamna section gadavane maramde diabetes naraba miyoi amana stroke tawrakpa matamda haksangi phibam ka hena sokpa amade punsi mangbagi thawong sing yamna toina thoe India khaktada hojik phawbagi oina diabetes na naraba miyoi million sani hena leide lamdam asigi oina su diabetes na naba miyoi kaya leide kaya amasu laikana ba amade layeng bangamdana sihan khre maramaduna aikhoina yamna section na honaduna yariba makhai laina makhalasina na handana bhona gadavane aduga laina makhalasina naraba miyoi singi oina yamna toina akhang ahi singa tanaduna afaba chinjak sing chana bohonagadabane amadi chang naina sajel tawduna haksang phana lehena bohonagadabane adubu chakholakpagi matungina laina asina naba migi masingsu nongma nongbagi lepa leitana hengalakli haina thijiloina phongdok narakle article ase reliable source da yumpham oiraga phongbane adubu masina medical professional singi pautaki mahut sina bohonabadi natte